Yausang nini sanba numita ulauda thokiba wathok high court yoraklay pulisna lokhatfam thokpa thabak ona tainana lokhatlabra saknairaba amagi loinabi maru kokani hairubi nupi amagi mathakta pulisna lokhatpa case high court testokray sahi asigi March kundagi haukiba yausang kumaigi nini sanba March kunganithoida ulau awang laikai haibi makhongda leiba farmhouse amagi campus ta masing yamlaba nupa nupi singna kumaisiga iroinana DJ yawba thoram pangthoklubadagi tholakhiba wathoki case High Court of Manipur yoraktuna thaudoktuda saknairaba amagi loinabi maru kokani hairubi nupi amagi mathakta pulisna anirak suba FIR case ama register tawrubadu High Court of Manipur test tawduna sanahankhidre thaudok adugi matangda Nambol Police Station FIR number 16322019 register tawduna case lokhatkhi case asi Indian Penal Code ke section 141 143 147 149 188 427 ki makhada register tawbune case asigi complainant na police station asigi sub inspector K Romani Nambol Police Station dagi tidim lambi paringi awanglomda kilometer 3 lomda maglapna na leiba mafamda thokiba thaudok asigi matangda tungan wafam kya social media da yauna print amasum electronic media da phongdorakhibadagi paukse asina akhannana sathakhiba investigation gi manung sanna Nambol Police Station gi officer in charge Subhash Chandra ga mahakki office ka da unakhi mahakna paukse asida phongdorakhibagi matungina thaudok thokfamdagi phagalakpa yamlaba yungang biarna singba excise department na khusinakrai aduga numittuda mafam aduda lokhatkhiba miyoi nupa amasum nupi singna sub divisional magistrate Bisnupur gi mamangna puthoklaba matungda personal release PR bond da thadokkhre hairakhibane thaudoktugi report paukse asina phongdokhraba matungda thaudok adugi matangda police station asimakna atoppa FIR amasu register tawduna case lokhatlamba thengnare adubu High Court of Manipur da challenge torokpadagi case amasu pending da leiramle thaudok asigi matangda khoikha lingkha thanabagi mawongda makha tana chatharakliba logi mateng launarakpa thabaksing asina matangda amuk hana chathakhiba investigation da phanglakhiba singdi Nambol Police Station anirak subu oina register tawduna tawrima